Akasvani Imphal Ketrimayum Chitrabhanu na pau pazari ahan badamaru iba pau. Raja asiki tongan ba hirang kaya gimatang da Rajapal Anisha Wikega Chief Secretary unaduna kanakre. Security Force na tibumbi tabak chatabada kuzukule kaya fagapangam kre amasung Pradhan Mantri Narendra Modi na ahumluk suba oina Pradhan Mantri oirakpag ahan ba man ki baat hayang sandokani. Chief Secretary Dr. Vinit Joshi ga Rajapal Anusiaga ngarang unaduna Raja asiki tongan ba relief camp sing da chungja from lockdown leiriba miyoi singi damakta lokot leba thaurang singi matang da pawdongkre Imphal gi Rajvan da unaba aduda Sri Vinit Joshi na relief camp da leiriba miyoi sing da piriba tangai fadaba polam sing amadi makhoi gi matam khragi oina lenina ba yum sing pina bage thaurang khumang chawsili haina Rajapal da khangan ki Jiribam jila da huji oriba piba masiki matang da paladuna Chief Secretary na hai miyo chamapan lom tongan ba relief camp sing da chungja from lockdown leiri amadi makhoi gi tangai fadaba polam sing sarkar na piri Manghai Jiribam jila gi DC na amangata thongkraba yum sing amadi lanthum singing sinbina ba haijara kre Rajapal na DM University ki huji oriba piba ngi matang da su Chief Secretary ga khanaki University asigi anova Vice Chancellor amadi nauna khalaba Assistant Professor sing join tohan begi matang da su Rajapal na Sri Vinit Joshi da khangan ki Security Force na Manipur da santi hanjanana ba khongthang gi saruk am oina Raja asigi sing amasung tampa ki tongan ba zila sing da tibu humbi ki thabuk chathabada khuzukula ka fagat pangam khre Churachandpur zila gi Masulam lan Somful amasung lamsai gi mafam sing da tibu humbi thabuk chathabada long range heavy mortar amasung cell ahum fagat pangam khre loinena zila asimaki new Vizangi mafam sing dagi magazine yawa SLR ani 12 bore single barrel rifle nipan magazine yawa 315 rifle ama nongmai maru yangkai mapan heavy mortar amasung radio shed mari fagat pangam khre Tenopal zilagi leithok chingdagi su 2 inch fire cell ama fagat pangam khre amoromda Assam Rifles amasung Manipur Police ki apunba kangbu amana Chandel zilagi singtam amasung Topok bigi marakta leba mafam singda thibu humbi thabuk chathabada pompi mortar ama hand grenade ani amasung nongmai maru kaya fagat pangam khre fagalaba polam sing adu Manipur Police ta kusinna khre Assam Rifles na Kendra Travel Affairs Mantralaya ga kusum natuna ahan ba tangkol art and craft exhibition ngarang ukrul zilagi sangsat village ta pangthokre maduda tongan ba travel artisan ko nipan saruk yakhi exhibition aduda tongan ba travel artifacts sing yauna khud sahibigi polam kayas utki amaromda Assam Rifles na Raja asiki tongan ba kul singi luchingba sing amasung khunja singa unaduna wari watai shana bagi thorom sing makhata na chathari ahum laksuba Ikachaba blood donation ki kem amangarang Bisnupur zila gi Saiton Salang Konsil Part 1 da pangthokre maduda volunteer kuntra mangarom na idan tawgi Med Department hairi lakliba numi marini asida Manipur yauna awang nong poglomdam da nong kana churaba yai maram asina nong kana chubade ki thorakpa yaba khudong tiba sing thengnana ba sem saduna lenena ba hairi Raja asida haukiba nomanini asida chukiba nona maram oduna Imphal sahar phawna cheliba Nambul amasung Imphal tural gi imai wangkhalakle adubu hauji fawui onedi khudong thiningai di oidri loinena iril tural gi imai su wangli nong asina maram oirga Imphal sahar gi akotpa mafam singda ising thumjali amaromda lakliba numi marini asida baraki awang nong chupthangba saru singda akan badina yamna kanba nong chugani hari lakliba numi kharani asidasu baraki mayai thangba amasung nong chupthangba mafam singda akan ba nong chugani hari Med Department hai Rajasthan Haryana Delhi Jharkhand Bihar amasung Uttar Pradesh ki mafam kayada nong asi chugani tabiriba pawasi Akasvani Imphal dagini Pradhan Mantri Narendra Modi ki chamataramathoy shuba man ki baat haying ayupung taramathoy taba matamda Akasvani gi thongda shandokani masi Pradhan Mantri Narendra Modi na thangna na ahumlak shuba Pradhan Mantri oina Orba matungda ahanba oina pangthokadaba man ki bani Pradhan Mantri na wangang ba hekloibaga madugi Manipuri wanto Akasvani Imphal na sandokani Indian Foreign Service Officer Bikram Misri anoba Foreign Secretary oina khale lising machamapan marfumapan gi best IFS officer asi Vino Mohan Katara gi mohot singani maha hoze National Security Council Secretariat ki Deputy National Security Advisor oidi Jharkhand need UZ Parikya question leak oikibag Marilena School amage principal yauna miyoi ahum CBI na fare
School amagi Vice Principal Sufari question leak oibigi case asida makhoi yawi haibigi praman phangbadagi CBI na makhoi bu phakibani case asigi mari lenena makhoi bu CBI na wang paung gi thabak tha asigi kuntaruk gi chathaduna lakpani faraba school gi principal asi Hazaribagh Parikha Center singi coordinator oikhibani Jammu amasung Kashmir da chahi khudingi pangtoba Sri Amarnath ji jatra dharmagi chanabi amasung harak tambag lona ngasidagi horakani ahanba base ke jatra lising kya Kashmir tampa ke base camp sing da tunaba hokre numit yankhani thuni chakadaba jatra asida miyo lising mari chatu hemana saruk yagani Uparajapal Mano Sinha na jatra asi Jammu gi Yatis Niwas base camp digi security gi akan mesesel thorangal lona ngarang lam thakipani ngasi phongba pauche singe maru oiba pawgidama hozik Khaidem Geetchandra leire Geetchandra Thagachari Chitrabhanu Manipur da laideba irang asiga mari lainana kokomine sinduna Manipur kanbagi khongsat chatkebagi paw yauna tongan ba paw singna ngasi Manipur do phongba paw se singi ahanba lamaida maroiba paw singoina phongdari paw asi huyanlan paw sana laiba naharol gi thaudang Israel Express Poknafam People's Chronicle Sangai Express Manipuri amasung English edition Manipur Mail Imphal Free Press Ganphu Mail Tamenglong Times amasung Hills Hornbill Express Pausesing asida tongan bamongda ahanba headline tawduna phongnari kokumin sinna sakhiba Manipur kanbagi khongsat asi huelan pauseda masing thingamdraba miyamna saruk yaduna Manipur kannaba khongsat chatkre MLA minister singna mating laina Manipur kannaba thauna phana chongthorakadabani haina warep lawkre haina phongri pausi sanalebak pauseda Manipur kannabagi khongsata MLA Anidagi henna yaukidre haina phongri paw asi Israel Express paw seda miyoi lak mari henbana saruk yaduna Manipur kannabagidama khongsa chatkre warep kaya lawkre miyanggi warep president amasung prime minister da tharagani haina phongri Manipur gi lan gi wathok RSS ki lusingba Mohan Bhagavatna Modi ga unakhibra haiba paw ama huelan paw se gi ahan balamaida maroiba pawoina phongri Purup sing na khutta khulai pairaga tokhai ba lengak tanarabadi kamdong na hingminagani haiba Kabu Union Manipur gi paw amasu sanalebak paw sege ahan balamaida maroiba pawoina phongri lengak na athing ba thangkraba ke molnom gi thong saba leptri sero amadi sugnu gi khunja sing mi painare chapcha ba thabak paikhat pinaba lengak ke puning ching silakli haina Israel Express paw sege ahan balamaida maroiba pawoina phongri Salai Holding Private Limited ke Managing Director Brojendro ki yumda bom pokhai halamle haiba pawmasu naharol gi thodang pawse gi ahan balamaida maroiba pawoina phongli World Not Tobacco Day lisingani kunmari pangthokhiba ki paw amusung thoram aduda naha sing hidak manada gi kalausi haiba Health Director na phungdokhiba wafam amasu pongnafam pawse gi ahan balamaida maroiba pawoina phongli Manipur kaiba yaroi haiba kasam thong kendra gi MLA nesikan sapam na phungdokhiba wafam yauna PM amadi Home Minister unanaba MLA Minister Singh Delhi da paisin khre haiba paw amasu Sangai Express Manipuri edition gi ahan balamaida maroiba pawoina phongli paw asiga samanana Sangai Express English edition gi ahan balamaida su maroiba pawoina phongli Chitrabhanu Thagachari Geetchandra aroiba maroiba paw amuk hana Raise Sigi Tongan Bahiram Kagi Matanda Rajapal Anusia Ukega Chief Secretary Unaduna Kanakre Security Force Natibu Mugi Tabak Chatabada Kuzukuleka Fagat Pangam Kre Amasung Pradhan Mantri Narendra Modi na Ahumlu Subo Oina Pradhan Mantri Oirapagi Ahan ba Man Ki Baat Hayang Sandokani Pauli Zeri